ngasi nungdarang phongbasi phongsingi maru oiba paw khar khangacharaga mayamda share tawjage chairman phamdagi resign tawkhre BJP gi MLA oiriba konthaujam kendra gi mihut oiriba Dr. Sapam Ranjan Singana Puramba Tourism Corporation of Manipur Limited ki chairman gi pham resign tawre haina MLA Ranjan Masa mangna sahi tawduna piba resignation letter ngasi Chief Minister N Birenda pisinkhre chairman phamdagi resignation tawbagi ayaba Chief Minister na pikhrabra amadi pidribra haibadudi haujuk phawbi oina pressna paw phangba ngamdri haina su phongdorakli atopa rajniti oiba yamna maru oiba paw amanamo numidang wairam pung manga phawba minister wasak lawba ngamkhidrei ngasi numidang natragana hayeng wasak lawbagi thoram pangthoklaba yari Chief Minister N Birena Delhi da satuna BJP gi center gi lusingbasing unaduna wari saraba matungda center gi ayabagi matung ina BJP na lusingbasung sinaba sarkar asigi minister khara hongdo hongjin tawduna ngasi wasak gi thorong pangthokani haiduna tawrambado ngasi numidang wairam pung manga phawbadi pangthokpa ngamkhidre adubo ngasi numidang natragana hayeng oina wasak gi thorong pangthoklaba yana leiri amaramda nauna mantri mandal khara hongdo hongjin tawnabagi thabak paikhalakpa asiga mari leinana minister phamdagi lauthokani hairiba BJP gi MLA khara NPP gi MLA singi oiba aronba kem amasung ngarang numidangdagi hauna haujuk sathaba sathaduna lairi haina tari oiriba phibam asida minister wasak lawbagi thoram asi pangthokpa ngamdabani haidi pauksi asina Raj Bhavan dagi phangba pawgi matung inadi ngasi ayuk pung 10 tabada mantri mandal wasak pagi thoram pangthokani haina khangalakpadagi Raj Bhavan da sem saba hoki loinana mantri mandal wasak paga mari lainaba thoram sing sapsana pangthoknabagi damakta ben party phampham chafam sana thaknaba polam sing amadi mari lainaba sangadaba polam sing chapsana silangduna sem saduna laiki adubo Chief Minister Secretariat tagi minister oina wasak lawgodoriba MLA sing adugi maming matha numidang wairam pung manga makai phawbada piraktabana wasak lawbagi thoram asi numidang pung 3 phawbada pangthokkadaba mandre adubo thenglabada numidang pung 10 natragana hayeng oina pangthokpa yabagi phibamda lairi hairi nauna minister khara wasak lawgodoriba asiga mari lainana ngarangdagi hauna BJP gi national vice president Pandasu Chief Minister ga loinana charter flight amada Delhi dagi tholaktuna haujuk Imphal lairibane masigi mathakta Delhi dagi BJP gi national general secretary organization oibadanatana north east in charge puriba Ajoy Zaman ngasi nungthulpung 3 tabada Imphal thungladuna haujuk classic hotel la lairi Delhi dagi lakliba BJP gi center gi lusingbasing asi yauna Chief Minister N Biren ga kok tungsinaduna center gi lusingbasingi Thaudang matung ina wasak lawgodoriba MLA sing khando khanjin gi thabak yamna kana sathari adubo BJP gi minister khara amadi NPP gi minister khara drop toroga Congress tagi sanglakpa hauji ex MLA oina lairiba miyoi khara yauna BJP gi MLA ahum minister oina wasak lawgani haina ngang na bahorakpa asida sarkar asida achauba saitheng ama pirakpa yaba laibadagi ngasi wasak lawbagi thoram asi pangthokpa ngamdabagi maram oiba yai haina thajanari pauksi esina phangba pawgi matung inadi haujuk Imphal lairiba BJP gi national vice president amadi national general secretary north east in charge yauna union home minister Amit Shah na singbada paw phongna duna oirakliba phibam asi kupna khanakhre haujuk prime minister Narendra Modi union home minister Amit Shah gi oiba aningba apamba adu pirakpa ngaidi makhoi anigi yathang hek phangbaga reshuffle tawbagi thabak pangthokani handak reshuffle tawnabagi khongthang ama lakholakliba si Chief Minister N Biren gi aningba apambagi matung ina pangthokpa nate BJP gi center gi lusingbasingna mahakpo Delhi da kauraga reshuffle tawnaba khangalakibadagi thabak oina pangthoknaba hotnabani haina su pauksi esi kuthangna makhatana phongdorakli topa paw amana mu kwamana pusilakpasing mafam matam yengdana khut tharagani KCP lamdam asida kwamana pusilakpada KCP people war group na athingba thamkibabu thawoidaba makhatana kwamana pusilakpasing lup pusingnabani lauduna mafam matam yengdana khut tharagani haina aina thingkraba kanglaipak Communist Party ki people war group ki central media coordinator secretary comrade Lenin Maitegi Serol da khangalakli Serol asida makha taraduna hauji August thada lup asina laibak myam khangna lamdam asida kwamana pusilaktana ba khangan kraba matung laingak asigi missionary oiriba bureaucrat officer khara sing the best of a gang kharaga manaduna atat akham laitana kwamana pusilakli haiba lupna khanglei asigumba crore khujing oiba kwamana sing lamdam asida pusilaktuna hanadagi phibam soktuna lairiba lamdam asi amukke hena sukchinabada mateng pangliba si
hakajabada khut thabaga pangkhakni haibisi lamdam asida lairiba CSO sing student organization amadi maira paibi ima singna haksinna lofam thoi kwa mana laloliba gang singi manungda khurai digi yaima Brakhyapur Thangapat mapanagi Phairelatpam Ramkumar Elias Tombisau amadi gung Guru Kesor hairiba miyoi sing asida paliba lenga asigi bureaucrat officer khara amadi sing the best toba gang khara ga sauna ngaklo piduna lamdam asibu mangananaba honari haibisi people war group the sapsana khudam changdam singlai lamdam sigi mipung khudimak na phawbo masagi ta khanba khunai asibu mangan takalibasing amadi makhoibu nakoinana hakthengna sogatpasing marupukna mangananaba matam hendolakle haina supaksi si khutang makhatana phungdorakle loisilakpada manipur gi wangbagi oiba maruoiba content masang khadanga mayamda share tawjaramge aina thabaktagi pothabaga Sushant Singha gi case ka mari leinade ex Bihar DGP ngarang thabaktagi voluntary retirement laukraba Bihar gi DGP Gopeshwar Pandey na mahakna thabaktagi pothabaga Sushant Singha Rajput misi gi case ka mari leinade haina phungdokre mahaka thabaktagi pothariba si Bihar gi election gi mangoinana oibana masigi matangda media yauna political party kyan rajniti gi lamda hanagi DGP asi sanglakpa yai haina ngangnaringai serakta mahakna wafam asi phungdokibane panba yabari thabaktagi pothagadaba tha ahum romta watliba Bihar gi police mako asi NDA gi ticket Bihar election da candidate oiraba yai haina ngangnaribane Pandey na makhatana phungdokibada mahak hauzik DGP oidrabana government ki rule amat mangonda panba yaroi amadi mahakna mahaki manakta lakliba miyamga tanaduna makoigi damak kari tawba yabage haibado pakhum piraduna mahak hauzik political party amatada yawba leitribana mahak election thengnabagi wafam leitri hainasu mahakna makhatana phungdokhe hanagi DGP asi laikhidraba Bollywood ki actor Sushant Singha gi apokpana mahak ki girlfriend Riya Chakrabarti bu Maral siraduna Bihar da kesama lakholaba matung misi asigi matangda Bihar government na CBI da sinanaba honabada asawa thodang lokibane ningsingba yai Pandey haukiba inglising aniga mapanda Buxar parliamentary constituency digi election thengnanabagi damak voluntary retirement launaba honabada Bihar government na yarakhidabani haina supauksi asi kutangna makhatana phungdorakle loisilakpada Manipur goiba maruoiba content masang hatang mayamda hapsaramge Khundagi tanthoklu hui mapu amadi yumbu commission mayumda amuk hanjin hankre haukiba July tang kun ga tarukta hui ama nongmaina kapi haiduna Facebook ta thagalui haibigi wahaudagi khundagi tanthokiba huibu amadi magi yumbu imung manung sangna Imphal East ki manung sana leiba Mantripukhi Naga Singh haina khangnaba maseng khuldagi tanthokiba adu Manipur Human Right Commission na khunda amuk lehananaba order thokre haina supauksi ji khutangna makhatana phongdorokli and thank you COVID-19 goiba update ang katang mayamna press release number 182 lang ngasi thokpa press release tagi update masang katang tokjarake ngasi goiba update ta ngasi pung kun ga marida Manipur COVID-19 mi humdraga taret positive oikre nipuga nithoi amana nupane duga kunthraga humdo amana nupini makhoi singna general population nagini adukanda miyoi taraga mapan amana Central Armed Police Force tagi COVID-19 positive oiki haiba khanglakibane aduga pung kun ga marisida miyoi ani sikre laikhidre yam noaitaba amana laikhidreba miyu enisi nupa ngaktani amana sahi manga khata ngairiba nupa masa amani maksu kangpok pidagini to atopa amana sahi yang khaigomdo shurba Imphal West dagi amani hari makoi singaji sija hospital da COVID-19 positive oibadagi adu atopa laina khara leibadagi makoi singasi sikhibene hena supoksi esin makatarakli aduga miyoi saniga kunga mathoina phakibdagi disas tokrais na hairakli